Ngasigi video asidi macha lairaba maunaha ama mangkhibagi matangda mahakki mapuroibana Facebook ta thagalakpa post amakak mayamda share tawjage haiba post asi Facebook tagi lauthokjabani nungaitaba lairaga su kakthatjage haibiro haina nisingjari mahakki nupagi account Rosan nongmai kafam haina hangliba account asin asumna thagalai masigi nupi sini mabuk thoki macha chahi 2 years 3 months suraba ama huntoklmbaga momor nongna chatkiba laibak phabi mahaktuni mayamna thengnabiba yaurabadi laifam khakta takpiyu makha taba thabakti aigi daita oijak tanja chanana thengnabiba yaurabadi kaubinuko haibirakpa angang macha asigi minungsi lairabadi 9233074487 sida call tawbirakpa kaubiganu makhong paiduna khurumjari lamna thamoi sengna haijabani haina mahana post tawri makha taba posting mayamda pathokjarake makha taba post amada asumna amuk irakli mamagi masak uraktaba numit marini suraba maraibak thiriba aigi icha thoibani kaisu khangjadriba mahakti nungaina tumnari hayeng nungalaga sanaba phanglani haibagi asada aduga aina milu pirang kangdana icha thoibagi saktam tabu yengduna sangdi icha gi manglal adubu thugaidanaba nangna aigi thawai deju henba ichabu aigi ikhutmakta sinaramlaba masigidamak nangbudi thagali nungaya phana panduna awaba masak khangdana naningtamna nungaina lenba ngamba oyu Thawaina pamjana chatkhaba mahakpudi amuk halna aina phangliba ikaiba asi phanghanganuko marum thumna ingna chikna nokna punsi leluko haina post tawri mahaki post asi khoiki mayum pankhibagi moong mali mahakna iriba post kutaw ase atopa post amada asumna amuk tawrakli mama leitebai awaba khangdana sanari wakhal tarakpa matamda nongmadi soidana hanglakani ko baba aigi mamadi haina matamduda aina khumdoisi karino pakhum leite minamduna khumkhini khanglakpa mikupta ichagi wakhal lana chatkibasu yaiko haina post ama amuk tawrakli mahakna yamna pendana post ama amuk tawrakli madudi hingbai kanaribra aise asumna hingadau sharuk chatkibana phare asumna mitlu pirang kangdana punsi chupa laigadoi sharuk maraibak thiraba pikliba thawai macha asigi khanbada ai sibasu ngamde pangal thokpa ngamdana asumna kayam kuina laikini adubu aigi mitki pigi lamaldi aina singani thengnaba mikupta aina wasagli ibudau pakhangbana sakhi oisanu haina mahakna post tawrakle aina pathokjariba asi Facebook ta thagalakpa mahaki oiba posting aduni mayam Facebook paidaba isininaw singna akoigi thengnadaba taragadi akoigi aigi video asidagi thengnanaba haibigidamakta share tawjabani hairiba nupi asi mahaki post tawriba moong asinadi mayum pankibagi moong oina ui mahak adu phanglabara kanada palibano karino haibagi pau chapchabadi khangjadre maram aduna mayam warau bidanaba ningsingjari ngasigida mata asida video asi losinjarage thank you